Icar Manipur Center ki mediang makada state asagi yalho marumarang kaya Protection of Plant Variety and Farmers Right Act ki makada register tauna bathaurang laide. Lamdam asida lairiba miyamna sakhangdriba amadi register tawdriba marumarang sing patent launaba punna hotna si haina Icar-Kvk Imphal West ki senior scientist cum head Dr. Kanta na pauzelakle. Ministry of Agriculture ki mediang makada Icar Manipur Center amadi Chandal, Churchanpur, Imphal West, Tamenglong, Ukhrul District ta lairiba KVK singna sinduna protecting plant varieties and empowering farmers haiba hiramda pangthokpa national workshop cum awareness program haudokpagi thauramda wafam asi phongdokhibani. Lamfelda laiba Icar Manipur Center da pangthokhiba nongmagi oiba thauram aduda Dr. Kanta na makha taraduna Manipur yauna laibaga sigi tongan ba state singi oiba indigenous crop amadi vegetables singi marumarang sing matam chana register tawba mathau tai. Marumarang kaya register tawhodabadagi atopa laibak sing na puthoklaga patent tawkhiduna makhoigi oikre masina laibaga sigi amadi laumi singi yamna mangjaba ma oiri haiki. Hauzik faubda laibaga sigi oina Ministry of Agriculture ki makada register tawba marumarang asi listing nipan ga chamnga taruk sure amadi listing taraga mapana register tawnabagi thaurangda leire haiba wafam senior scientist asina thamladuna state asigi oina register tawdaba marumarang kaya ama leide. Icar Manipur Center ki maikaidagi shu hairiba indigenous oiba marumarang sing asi khangdokpaga loinana register tawnabagi thaurang leire haina phongdokhi. Thauram aduga mari lainana lamdam asida fangba yalho marumarang sing utpastol kaya su hangduna miyamda masak takhi. Thauram adu agriculture ga mari lainaba loisang singi makok thongba official sing yauna Chandel, Churchanpur, Imphal West, Tamenglong, Ukhrul amadi Bisupur district kilomi kaya amana saruk yakhi. Afaba maru marang singdo asigi ekki makhada restart tawragadi atopa mafamna lowbadi yadanaba aduga masidasu akoge farmer singdasu kanahanba mayam ama lakani intellectual property right ki makhada lai hariba PBFR se 2001 da parliament ekki makhada Ministry of Agriculture ki makhada organization asiling khatkhibani hojibauda restart tawgri se 8506 varieties sure aduga more than 19000 hena registration tawnabagi office ta application submit tawdunu sulai Manipur da su asigumba awareness se hana kharasu tawgre adubo hena tawnabagi damakta da ngasi akoina district manga plus Bisnupur yaruga taruk chingi district ta Churchanpur Chandel district full district yawi ga Tamenglong district yawi adagi Imphal West yawi haiba farmer sing da awareness piraga ek sina farmer gi right sing do phanganabagi masigi program se akoina sinjabani.